ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ 12 ꯁꯨꯕ ꯇꯥꯡꯀꯛ. ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯆꯤꯡꯈꯩ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯀꯥꯗ ꯔꯨꯝ ꯍꯤꯇꯔ ꯊꯥꯔꯝꯂꯒ ꯃꯄꯥꯟꯗ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯤ. ꯑꯇꯩ ꯊꯕꯛꯁꯨ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯆꯥ ꯂꯣꯜꯂꯤ. ꯆꯥ ꯂꯣꯟꯅ ꯆꯥꯛꯀꯤ ꯃꯩꯁꯨ ꯊꯥꯒꯠꯂꯤ. ꯆꯤꯡꯈꯩ ꯆꯥ ꯄꯨꯔꯒ ꯆꯪꯂꯛꯏ. ꯃꯥ, ꯁꯤ ꯑꯆꯥꯄꯣꯠꯁꯤꯒ ꯆꯥꯁꯤꯒ ꯈꯔ ꯊꯛꯆꯟꯁꯤ, ꯍꯤꯗꯥꯛꯁꯤ ꯆꯥꯅꯕ. ꯏꯃꯥꯅꯦ, ꯀꯔꯤꯝꯇꯕꯨ ꯆꯥꯔꯔꯣꯏꯒꯦꯗ, ꯏꯆꯥ ꯋꯥꯅꯕꯅꯦ. ꯃꯥ, ꯀꯔꯤꯒꯤꯅꯣ? ꯆꯈꯥꯎꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯗ꯭ꯔꯒꯗꯤ ꯒꯨꯂꯤꯁꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯒꯨꯂꯤ ꯃꯌꯥꯝꯁꯤꯅ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯝꯗꯨꯅ ꯊꯝꯈꯤꯗꯧꯔꯤꯕꯅꯣ? ꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨ. ꯅꯆꯥ ꯑꯩ ꯂꯪꯊꯣꯛꯂꯝꯂꯒꯅꯦ ꯏꯃꯥ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯍꯟꯗꯛꯇꯤ ꯄꯇꯤ ꯀꯞꯂꯒ ꯍꯥꯏꯔꯛꯏ. ꯉꯔꯥꯡ ꯃꯪꯗꯅꯦ ꯅꯪꯒꯤ ꯕꯕꯥꯗ ꯎꯏ. ꯃꯥꯅ ꯑꯩꯕꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅꯅꯦ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ. ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯗ ꯍꯥꯏ, ꯅꯆꯥ ꯅꯨꯄꯥ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯅꯝꯗꯣꯏꯅꯣ ꯍꯥꯏꯅ. ꯆꯤꯡꯈꯩ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯄꯇꯤ ꯃꯈꯥ ꯇꯥꯔꯛꯏ. ꯃꯗꯨꯗ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯁꯥꯎꯔꯒ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯖꯅꯤ, ꯂꯥꯛꯑꯣ ꯅꯪꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯅꯦ ꯅꯝꯗꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯄꯨꯈꯤ. ꯆꯤꯡꯈꯩ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯀꯞꯇꯕ ꯁꯥꯔꯒ ꯄꯤ ꯑꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯃꯃꯥꯒꯤ ꯄꯤ ꯑꯗꯣ ꯑꯃꯨꯛ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ. ꯃꯥ, ꯁꯤ ꯀꯞꯀꯅꯨꯁꯤ. ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯃꯪ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯪꯅꯤ. ꯆꯤꯡꯈꯩ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯑꯃꯨꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯕꯕꯥꯁꯤꯁꯨ ꯇꯟꯖꯥꯗꯤ ꯆꯥ ꯍꯦꯛ ꯆꯥꯗꯅ ꯏꯃꯥ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ. ꯃꯊꯪꯒꯅꯦ ꯏꯃꯥ ꯍꯧꯕ ꯂꯥꯛꯇ ꯂꯥꯛꯁꯅꯨ, ꯑꯩ ꯇꯧꯒꯦ. ꯐꯔꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯕꯅꯤ. ꯁꯤꯒꯤ ꯒꯨꯂꯤꯁꯦ ꯍꯥꯟꯅ ꯆꯥꯁꯤꯜꯂꯨꯀꯣ. ꯆꯤꯡꯈꯩ ꯒꯨꯂꯤ ꯑꯗꯨ ꯄꯤꯖꯔꯝꯂꯒ ꯀꯤꯆꯟꯗ ꯆꯪꯂꯒ ꯑꯃꯨꯛ ꯀꯞꯄꯤ. ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯔꯤꯁꯟ ꯂꯥꯛꯏ. ꯆꯥꯛ ꯌꯥꯝ ꯉꯜꯂꯝꯃꯤꯅ. ꯆꯤꯡꯈꯩꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯀꯩꯅꯣ ꯀꯞꯄꯤꯔꯣ? ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯇꯦꯗ ꯚꯥꯏ, ꯇꯤꯜꯍꯧ ꯁꯣꯏꯔꯨꯕꯒꯤ ꯃꯤꯠ ꯊꯨꯞꯄꯅꯤ. ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯚꯥꯏ ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯃ, ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯚꯥꯏ. ꯚꯥꯏ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ. ꯑꯩꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ. ꯅꯪꯉꯣꯟꯗ ꯐꯪꯂꯤꯕ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ. ꯚꯥꯏ, ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ. ꯚꯥꯏ, ꯅꯪꯁꯤꯁꯨꯕ ꯋꯥꯈꯜꯗꯤ. ꯐꯔꯦꯁꯦ, ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯏꯃꯥ ꯂꯥꯌꯦꯡꯕ ꯆꯠꯄꯒꯤ ꯄꯥꯎ ꯏꯒ ꯑꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ. ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ. ꯏꯊꯟꯇꯒ ꯂꯩꯕꯁꯤꯗ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯇꯥꯅꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯦ ꯀꯔꯤꯝꯇ ꯈꯪꯕꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯕ꯭ꯔꯣ? ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯚꯥꯏꯅ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯪꯅ ꯀꯔꯤꯅꯣꯃꯅꯦ ꯇꯥꯅꯅꯤꯡꯕ ꯄꯣꯛꯂꯕꯁꯨꯅꯦ ꯑꯩꯉꯣꯟꯗ ꯀꯣꯛ ꯁꯦꯌꯔ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯁꯦ ꯚꯥꯏꯗꯁꯨ ꯑꯋꯥꯕ ꯀꯌా ꯄꯤꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ. ꯍꯦꯔꯤꯁꯟ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ. ꯐꯔꯦꯅꯦ, ꯑꯩꯅ ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕ. ꯑꯗꯨꯕꯨ ꯑꯩꯕꯨ ꯚꯥꯏꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅꯅꯦ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ. ꯑꯩꯃ, ꯚꯥꯏ, ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ. ꯚꯥꯏꯗ ꯍꯥꯏꯃꯟꯗꯅ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤꯅꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ. ꯑꯩꯅ ꯏꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯨꯕꯁꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ. ꯚꯥꯏ, ꯑꯩ ꯆꯠꯂꯒꯦ. ꯆꯤꯡꯈꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯉꯥꯏꯈꯣ ꯚꯥꯏ, ꯑꯩ ꯂꯥꯜꯂꯤ. ꯚꯥꯏꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯁꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯣꯏꯅꯣ? ꯆꯤꯡꯈꯩ ꯍꯦꯔꯤꯁꯟꯕꯨ ꯈꯥꯝꯃꯤ. ꯃꯅꯥ ꯑꯅꯤꯗꯨ ꯄꯥꯏꯔꯒ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯚꯥꯏ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯆꯥꯛ ꯀꯥꯅꯝꯂꯛꯏ. ꯍꯦꯔꯤꯁꯟ ꯁꯥꯎꯕ ꯐꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯔꯦ, ꯆꯥꯛ ꯑꯁꯦ ꯀꯥꯅꯝꯂꯛꯑꯦ. ꯆꯤꯡꯈꯩꯁꯨ ꯄꯥꯈꯠꯅ, ꯑꯁ
ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯁꯤ ꯆꯥꯗꯅꯗꯤꯅꯦ ꯅꯪ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯚꯥꯏꯅꯕꯨ ꯄꯤꯖꯅꯤꯡꯂꯗꯤ ꯑꯀꯥꯕ ꯑꯣꯏꯒꯦꯔꯥ ꯑꯄꯨꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯄꯤꯖꯔꯤ ꯃꯈꯩꯗꯤ ꯆꯥꯔꯗꯧꯅꯤ, ꯁꯤꯔꯁꯨ ꯅꯃꯥꯡ ꯊꯥꯔꯒ ꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯣꯝꯗ ꯁꯨꯁꯤꯂꯥ: ꯅꯕꯨꯡꯗꯣ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯂꯥꯛꯂꯅꯤ, ꯑꯗꯣ ꯅꯕꯨꯡꯒꯤ ꯀꯥꯒꯗꯣ ꯃꯣꯠꯄ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯂꯒꯅꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛ ꯏꯕꯦꯝꯃ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯝꯐꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯃꯥ꯫ ꯃꯕꯨꯡꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯇꯝꯐꯥ ꯃꯕꯨꯡ ꯔꯣꯃꯦꯟꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯇꯥꯃꯣ꯫ ꯏꯆꯟꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯍꯌꯦꯡ ꯇꯥꯃꯣ ꯂꯥꯛꯂꯅꯤ ꯍꯥꯏꯕꯗꯨꯗ ꯇꯥꯃꯣꯒꯤ ꯀꯥ ꯁꯦꯡꯗꯣꯛꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯜꯁꯦ ꯅꯨꯡꯁꯤꯕꯅ, ꯏꯆꯜꯗꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯑꯗꯨꯕꯨꯔꯣ ꯇꯥꯃꯣ, ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯄ ꯄꯩꯖꯥꯃꯥꯟꯗꯣ ꯑꯗꯨ ꯈꯔ ꯐꯖꯕ ꯑꯝꯇ ꯂꯩꯔꯛꯑꯣ꯫ ꯍꯥ, ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯗꯣꯏꯕ? ꯑꯁ ꯂꯩꯔꯛꯑꯣ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥꯒꯤ ꯗ꯭ꯔꯦꯁꯇꯨꯕꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯍꯌꯦꯡ ꯇꯥꯃꯣꯅ ꯑꯗꯨ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯕ ꯇꯥꯃꯣꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯩꯃꯥ, ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯍꯣ ꯇꯥꯃꯣꯅ ꯈꯪꯄꯣꯟꯗꯦ, ꯂꯩꯔꯛꯑꯣ꯫ ꯐꯔꯦ, ꯏꯃꯥ ꯄꯥꯏꯍꯜꯂꯛꯀꯦ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯐꯣꯟ ꯄꯤꯗꯨꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯕꯤꯁꯛꯀ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯉꯥ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯕꯤꯁꯛ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒ ꯉꯥ ꯄꯥꯏꯔꯒ ꯆꯪꯂꯛꯄ ꯑꯗꯨ ꯎꯏ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯎꯈ꯭ꯔꯒꯨꯝ ꯇꯧꯔꯦꯗ, ꯑꯁꯤꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯄꯥꯕꯨꯡ ꯄꯨꯈꯠꯄ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕꯗ ꯃꯥꯟꯈ꯭ꯔꯦꯗ꯫ ꯄꯥꯕꯨꯡ ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯁꯦ ꯊꯤꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯃꯤ꯫ ꯕꯤꯁꯛꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ ꯄꯣꯠꯅꯤꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯃꯔꯤꯗ ꯁꯨꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯕ, ꯏꯊꯟꯇ ꯁꯨꯝ ꯍꯣꯠꯅꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯑꯋꯥꯕ ꯑꯃꯅꯤ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯣ? ꯆꯤꯡꯈꯩ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯄꯥꯈꯪ ꯑꯣꯏꯖꯔꯤ꯫ ꯅꯨꯄꯤꯗꯣ ꯆꯤꯡꯈꯩꯗ ꯂꯣꯠꯅ ꯂꯣꯠꯅ ꯌꯦꯡꯉꯤ꯫ ꯕꯤꯁꯛ: ꯁꯦ ꯉꯥꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯆꯤꯡꯈꯩ ꯉꯥ ꯑꯗꯨ ꯂꯧꯔꯒ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯑꯁꯨꯛ ꯆꯥꯎꯕꯁꯤ ꯂꯩꯔꯛꯂꯤꯁꯤꯕꯣ? ꯏꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ, ꯈꯔ ꯑꯃ ꯊꯣꯡꯉꯨ, ꯈꯔ ꯑꯃꯅꯅꯦ ꯊꯥꯡꯖꯤ ꯍꯦꯛ ꯁꯦꯝꯃꯒ ꯌꯥꯏꯊꯣꯛꯂꯒ ꯊꯝꯃꯨ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯆꯥꯛ ꯆꯐꯨ ꯃꯩ ꯊꯥꯡꯒꯠꯂꯝꯕꯅꯤ, ꯆꯦꯡ ꯑꯝꯇ ꯁꯨꯖꯤꯜꯂꯛꯈꯤꯒꯦ꯫ ꯕꯨꯡꯉꯣ, ꯆꯥꯛꯇꯨ ꯏꯆꯥ ꯅꯨꯄꯤ ꯊꯣꯡꯍꯜꯂꯒꯦ, ꯅꯪꯁꯨꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯉꯥꯗꯨꯅꯅꯦ ꯑꯩꯅ ꯁꯦꯝꯕꯤꯔꯛꯂꯒꯦ꯫ ꯍꯩꯕꯦꯝꯃ ꯆꯠꯂꯣ, ꯅꯪ ꯆꯥꯛꯇꯣ ꯑꯝꯇ ꯊꯣꯡꯕꯤꯔꯨꯆꯣ꯫ ꯁꯣꯅꯤ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯅꯤ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯔꯣꯝꯗ ꯆꯪꯗꯣꯏꯅꯣ? ꯆꯤꯡꯈꯩꯅ ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯄꯥꯕꯨꯡꯒ ꯐꯝꯃꯤꯟꯅꯔꯒ ꯇꯤꯚꯤ ꯌꯦꯡꯂꯝꯃꯣ꯫ ꯌꯥꯗꯦ, ꯅꯆꯟꯅ ꯊꯣꯡꯍꯜꯂꯒꯦ, ꯆꯠꯂꯣ ꯏꯕꯦꯝꯃ꯫ ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ꯫ ꯍꯩꯃꯥ, ꯆꯠꯂꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯉꯥꯁꯤꯅ ꯀꯔꯣꯝꯗ ꯁꯦꯝꯗꯧꯔꯤꯅꯣ? ꯊꯥꯡ ꯑꯝꯇꯒ ꯄꯤꯔꯣ, ꯄꯥꯕꯨꯡꯅꯦ ꯍꯦꯛꯇ ꯁꯦꯝꯃꯨꯔꯒꯦ꯫ ꯆꯤꯡꯈꯩꯅ ꯃꯥꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯤ꯫ ꯌꯥꯝꯃꯟꯗꯕꯗꯒꯤ ꯊꯥꯡꯖꯧ ꯑꯃ ꯄꯤꯔꯒ ꯉꯥ ꯁꯦꯝꯐꯝ ꯑꯗꯨ ꯇꯥꯛꯂꯝꯂꯒ ꯑꯃꯨꯛ ꯀꯤꯆꯟꯗ ꯆꯤꯡꯈꯩꯅ ꯁꯣꯅꯤꯕꯨ ꯄꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯤꯆꯟꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯄꯣꯂꯤꯊꯤꯟ ꯃꯅꯨꯡꯗꯒꯤ ꯑꯂꯨ 4-5ꯃꯨꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯀꯨꯗꯣ ꯈꯦꯠꯇꯣꯛꯀꯦꯅ ꯍꯦꯛ ꯇꯧꯕꯒ ꯁꯣꯅꯤ ꯆꯦꯡ ꯁꯨꯕ ꯂꯣꯏꯔꯒ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯔꯒ ꯈꯦꯠꯂꯤ꯫ ꯆꯤꯡꯈꯩ ꯉꯛꯅ ꯁꯣꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯤꯜꯍꯧ ꯑꯃꯨꯛ ꯁꯣꯏꯒꯦꯅ ꯇꯧꯕꯗꯨꯁꯨ ꯁꯣꯅꯤꯅ ꯃꯨꯜꯂꯒ ꯁꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯀꯔꯤꯅꯣꯃ ꯍꯦꯛ ꯇꯧꯒꯦꯅ ꯄꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯁꯣꯅꯤꯅ ꯂꯣꯏꯅ ꯇꯧꯈꯤ꯫ ꯆꯤꯡꯈꯩ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯑꯩ꯫ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩꯗ ꯕꯤꯁꯛꯅ ꯂꯨꯄꯥ 10,000 ꯃꯃꯥꯒꯤ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯂꯧꯍꯧꯔꯔꯣꯏ ꯍꯥꯏꯕ ꯌꯥꯗ ꯑꯗꯨꯝ ꯂꯧꯍꯧꯔꯤ꯫ ꯅꯣꯡꯃ ꯆꯤꯡꯈꯩꯅ ꯕꯖꯥꯔꯗ ꯆꯠꯄꯗ ꯇꯝꯐꯥꯒ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ
ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯏ꯫ ꯉꯥꯟꯕ: ꯍꯦ, ꯑꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨ ꯇꯝꯐꯥ ꯍꯥꯏꯌꯣ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦꯅ ꯈꯜꯂꯤ꯫ ꯑꯦ, ꯐꯩ ꯀꯩꯅꯣ, ꯃꯇꯥꯡ ꯆꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯈ꯭ꯔꯗꯤꯅꯦ ꯌꯥꯔꯔꯣꯏ, ꯈꯨꯃꯨ ꯊꯣꯛꯂꯅꯤ꯫ ꯑꯗꯨ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯉꯥꯟꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯉꯛꯅ ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯥꯀꯟꯗꯒꯤ ꯀꯕꯤꯇꯥꯁꯨ ꯆꯪꯂꯛꯏ꯫ ꯀꯕꯤꯇꯥꯅ: ꯑꯩꯅ ꯁ꯭ꯋꯥꯏꯐꯛꯇꯪ ꯊꯣꯛꯂꯨꯕꯁꯤꯗ ꯑꯅꯤꯁꯨ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ꯫ ꯀꯕꯤꯇꯥ, ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ꯫ ꯁꯦ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯅꯧ ꯂꯥꯛꯑꯣ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯅꯗ꯭ꯔꯁꯨ ꯌꯥꯔꯦ, ꯃꯁꯥꯅ ꯌꯥ ꯂꯩꯔꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯀꯥꯎꯏꯅꯦ꯫ ꯑꯗꯣ ꯂꯥꯁꯇ ꯑꯇꯣꯞꯄꯗꯒ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ꯫ ꯃꯥꯡꯖꯗ꯭ꯔꯤꯉꯩ ꯃꯤꯉꯣꯟꯗ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯉꯁꯤ ꯄꯨꯒꯦꯒ ꯄꯨꯍꯧꯔꯣꯗꯅ꯫ ꯉꯥꯟꯕꯒ ꯀꯕꯤꯇꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯃꯤꯍꯨꯜ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ: ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯑꯩꯅꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦꯀꯣ꯫ ꯁꯥꯔ ꯉꯥꯟꯕ, ꯆꯠꯂꯣ, ꯄꯨꯍꯧꯔꯣ꯫ ꯉꯥꯟꯕ, ꯀꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯣꯛꯏ꯫ ꯇꯝꯐꯥꯅ: ꯑꯩ ꯅꯣꯏ ꯑꯅꯤꯒꯤꯁꯤ ꯆꯤꯡꯅꯩꯀꯣ? ꯍꯣ, ꯆꯤꯡꯅꯔꯤꯗꯣ ꯆꯨꯝꯂꯕꯅꯤ꯫ ꯁꯥꯔ ꯉꯥꯟꯕ, ꯆꯠꯂꯣ, ꯄꯨꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯇꯝꯐꯥ, ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦꯀꯣ, ꯍꯣꯔꯦꯟ ꯊꯤꯕꯗ ꯋꯥꯅꯗꯅꯕ꯫ ꯍꯩꯃꯥ, ꯑꯅꯤꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯁꯨ, ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ꯫ ꯐꯥꯒꯤꯗꯣ ꯑꯩ ꯃꯤꯍꯨꯜꯒ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏꯀꯣ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯍꯦꯔꯤꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯃꯈꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯇꯤꯁꯨ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯐꯝꯍꯜꯂꯤ꯫ ꯄꯣꯠꯆꯩ ꯌꯣꯝꯕ ꯈꯣꯠꯄ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ꯫ ꯆꯤꯡꯈꯩ ꯇꯝꯐꯥꯗ ꯃꯃꯥ ꯂꯥꯌꯦꯡꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯍꯧꯅꯔꯤ꯫ ꯇꯝꯐꯥ ꯆꯤꯡꯈꯩꯒꯤ ꯁ꯭ꯀꯨꯜ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯅꯔꯛꯄꯒꯤ ꯄꯦꯔꯠꯁꯤꯡꯅ ꯇꯝꯗꯕꯒꯤ ꯁꯨꯇꯤ ꯉꯟꯇꯥꯅ ꯊꯥꯏ꯫ ꯅꯣꯡ ꯅꯤꯅꯤꯁꯤ ꯇꯝꯐꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯀꯕꯤꯇꯥꯅ ꯎꯕ ꯐꯪꯏ꯫ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯆꯠꯄ ꯇꯝꯐꯥ ꯋꯥ ꯂꯥꯡ ꯀꯌా ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯜ ꯇꯧꯕꯁꯨ ꯆꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯈꯔꯅ ꯁꯔ ꯆꯤꯡꯈꯩꯗꯣ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤꯅ ꯁ꯭ꯀꯨꯜ ꯄꯨꯕꯁꯨ ꯇꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯈꯤ꯫ ꯇꯝꯐꯥ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯥꯛ ꯆꯥꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯀꯞꯂꯒ ꯂꯩ꯫ ꯇꯝꯐꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯤꯂꯥ ꯇꯝꯐꯥ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯆꯪꯂꯛꯏ꯫ ꯃꯃꯥ ꯆꯪꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯦꯞꯂꯒ ꯍꯤꯞꯇꯨꯅ ꯂꯩ꯫ ꯁꯤꯂꯥꯅ: ꯕꯦꯃꯥ, ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯛ ꯆꯥꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ, ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯝꯐꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯥ, ꯑꯣꯖꯥ ꯃꯌꯥꯝꯒ ꯀꯦꯟꯇꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯄꯒꯤ ꯆꯥꯛ ꯂꯥꯝꯕ ꯀꯌꯥ ꯐꯥꯎꯗ꯭ꯔꯤ꯫ ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯍꯥ? ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯦꯛꯇ ꯍꯥꯏ꯫ ꯂꯥꯛꯑꯣꯀꯣ, ꯈꯔ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯅꯪꯁꯨ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯏꯃꯥꯁꯨ ꯆꯥꯔꯔꯣꯏ꯫ ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ: ꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯏꯃꯥꯅ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯈꯥꯛꯑꯒ ꯊꯅꯝꯃꯨ, ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫ ꯍꯩꯃꯥ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯥꯔꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯝꯕ ꯅꯪꯍꯧꯗꯅ ꯆꯦꯟꯊꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯇꯝꯐꯥ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯁꯤꯂꯥꯅ ꯇꯝꯐꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯀꯕꯤꯇꯥꯗ ꯀꯣꯜ ꯇꯧꯏ꯫ ꯀꯕꯤꯇꯥ: ꯍꯜꯂꯣ ꯏꯃꯥ, ꯇꯝꯐꯥ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ? ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯃꯥꯒꯤ ꯋꯥꯁꯨꯅꯦ ꯈꯔ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯏꯃꯥꯅ꯫ ꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯍꯟꯗꯛ ꯃꯔꯛꯁꯦ
ꯆꯥꯎ ꯊꯧ ꯍꯥꯏꯕꯁꯨ ꯏꯌꯥ ꯌꯥꯗꯦ ꯉꯁꯤ ꯅꯨꯃꯤꯠ 4-5 ꯁꯨꯔꯦ ꯇꯨꯃꯤꯟ ꯎꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯥꯗꯨꯒ ꯁꯥꯎꯅ ꯈꯣꯠꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯍꯣ ꯑꯗꯣ ꯅꯪꯅ ꯈꯔ ꯍꯪꯗꯣꯛꯎ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯃꯥ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯂꯥ ꯐꯣꯟ ꯑꯗꯨ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯇꯝꯐꯥ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯐꯤ ꯑꯀꯪꯕ ꯑꯃꯅ ꯃꯀꯣꯛ ꯑꯗꯨ ꯇꯩꯊꯣꯛꯏ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯣꯛꯂꯛꯏ ꯁꯤꯂꯥ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯥꯛ ꯑꯝꯇ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯃꯥ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯅꯪꯕꯨ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯆꯠꯂꯕꯗꯤ ꯐꯒꯗꯕꯅꯤ खरा लेरबदीने नसादु याररोइने ममाना हाइरिबदो तंफा करीमता खुमलमदना चुमद्रिंग वाखल अमदा तावरगा थोखरे सोमदसु जिंखै नुंगाइना लैबा नते ममागिबु खनगद्रा तंफागिबु खनगद्रा जिंखै तौफम खंगदे जिंखै वाखल अमदा तावरगा लैरिङैदा हैरिसना जिंखैगी लेंबान्दा पाइरगा बाय कैदौरिनो हंगलै जिंखैसु खंप्रे खंगना हाँ हैमा कैदौरगे सिदना थंता उंगलगा फमलगा लैरिसिबो लाओ ngahak leradine doctor raw la ani ima do mathanta leibudu nungairamaroi bai aise hinglibra natraga sirabra haibase ai gyanamta tadre bai nang nangangi du karino ima layeng balak ra haibabune nang oina layeng laga hankini ko bai ai gi punsi se asumna sum loi khrani joitranga padrang do ngangdana kanaroi lao ima gi manakta changasi हैरिसन चिंखैबु नंगदना हौगत हलगा पुरगा चटकी स्कूल दनी कविता तंफा नंगबु कैदौरगे हंदक मरकसे वालांगै ngangrisibo कैस्तो दिदा अदो कविता हाइरो आई स्कूल पुबसे टोकलगे हाँ कैदौरगे सुम आई पोथारगे न खले नंगबु कैदौरगे कैस्तौदिदा कैस्तौद्रगा कैदौबगी टोक्तोइनो लम लापसदा लाक्तो लाक्सिन तौबसे याम बेरा काई तामोसु युमदा लैते नंगना लाक्तो लाक्सिन दा नातै चाद्रबसु सरंगान बदा हाइगे नंग लौबा चटपियोना मदु यारोइदबा वानी हाइमा कैदौबगी यारोइदोइनो आई हाइनगे ngahak leiraga assembly loiraduna class tangnarami oza mayamsu tamphagi mawong ase karino matawi haiduna machi ngangnarami canteen dani tamphadi kavita na canteen da chalisu law haibada yadabadagi staff room da famlaga lehauri kavita amadi nganba makhoi ani tamphagi maramda wari sanarami nganbana mana toklage haiduna karigino khangdi यमसुलापनीना लाक्थो लाक्सिंदो बेरा कायन हाई अदो सर माबु खर लौबा चपिबा यागद्रो मागे यसु लंबी पुनबा नते लंबी पुलमदी लौबा चपिबा याबनी अदो हाना मोय मबुंगना थिलकपदो अदुमाइना थिलोना हायुदना मबुंगदुसु यमदा लैति अदुननी अदो सरगा साउनाखिबगा लैब्रो हा कराइदगिनोदा आई नुसियदि हाइरगा आइना फोन तौबदा बाउता इंथी नुंगाइना पाकना रिसीव तौरक्तुना वारी सानदे अदो सरना मंगोंदा करी करीगा हाइरगे नातै जादबा वागा हाइजिलुरबा हाइबा हा कराइदैनो हे नंसु अंतो पवांगाक्ता हे nganglदना अदो सरना खरा थेमु तंफाबु अदुक यामना नुंसिरगा अदु फाउ थेमबा ngamloidro होय आइसु हाइनगे अदो नंगना खरा मागा बेस्ट फ्रेंड ओयन तौबनी हो बेस्ट फ्रेंड दगिने नुसीबा हाइबसिने हेनबनी nganbaga कवितागा असुमना वारी सानरंबदगी बेल तारक्तुना क्लास तंगनख्रे संडे नुमितनी तंफा हप्ता अमा हेना चाक इंथी नुंगाइना चारक्तबगी मसादो चोकथरदुना फमुंगदे हिपलगा लै सिलाना चंगलकलगा बेमा हौगलोदना नुमितसे आ यौरे ममाना हाइरिबदो तंफा
ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫